Kangpopi district in New Kaitian Manbi police na konba Thingkhongjang Kuki village ta masak khangdaba masel ki marakta ngarang khut thokna bagi thaudok aduda sokhiba pikliba angang ama yauna mioi ani Rims hospital da laying hospital asida laying liba mioi ani adu nemning chong kipgen chahi yankhai ga taru mapuroiba haijang kipgen amasung chahi Nepal da ngai ribi Lamlin Kang kipgen apokpa Lemkholen kipgen ni makhoi ani Assam Rifles na Ahan ba laying chatharaba matung ngarang nimidang pung mapan helakpada Rims hospital da akhanaba chekshin na thauranga loina na purakivani loina na makhoi ani ki makhong da sokpadagi hospital asigi ICU da laikanari hairi panbaya badi ngarang gi khud thokna bagi thaudok adu NACN IM amadi ZUFK ki apunba kangbuna chathakivani haina kuki inpi Manipur na maral sikibani loina na haukiba chayol kharagi mamang da masak khangdaba singa khud thokna bada sokiba kuki khulai paiba ahum sokpadagi Rims hospital da laying bagi wahoda miyam na irang haurakpagi Churjanpur da puduna makha taba laying ki bagi thaudok shu laikhrabani